Israel gi miyut minai numit chama ga kontrani helaklaba asida hauji Palestine amsong Gaza strip da oiriba masigi samlapo phibam Palestine gi oina apun ba yum lak mari gi changda makoi Israel gi kangmuna thugai khre ana layeng sangi oina chamaga marfugu humdoi duga satragi masing lising mariga chatruku humpu hat khra Israel gi maikai dagi mahai marong thafam gi labuk lamhang sing gi apun ba chada kunithoi gi changda hauji makhata na agriculture gi product puthokpa ngamdre Gaza strip da fangi ba thakna ba ising asi gi saruk chada maudra ka taret asidi praja mayam na sinna ba yaba ising amu oidre leibak kaya dagi Israel gi ground offensive asi yaning da Pongdok lagasu Israel ne makoina tawgone na khali bathabuk asidi hawkhre amasu mi hat pasu leptari angang hat pasu leptri school thugai ba hospital mai thaba masi karisu makoina hanba tawdri lan asin numit chama kunthani soknarakpa asida soknare mafam adu chelak laga leiramba Rafa mi lak tramari supnagi square kilometer taruk khutang sauba asida leiramba ase haujikti masida aroi boina Israel gi maikai dagi makhogi genocide campaign ase lakhrabanina hauji Rafa gi leiriba mi sing ase gi kwaidagi safe passage oiriba kwaidagi makhogi safagada mafam ase prithibigi oina khangnariba mayam gi oina apabu oiriba muslim leibak 68 aduga masingna 2.2 billion population ase gi apamba oiriba asi superpower oiriba America amsu nongchup leibak sing Prithibigi oina apunba miyamna pamliba asi peli Rafa gi miyam sin huji fongdoliba se makhoigi oina safe jaga asi atop mafum ama fu leitre coverstan nattabida grab yard nattabida makhoigi ama fu leitre aduna makhoigi grab yard ase makhoigi oina khwajiga safe passage oibini masida leiba taragadi Rafa gi praja mayam Palestine gi praja mayam Gaza strip te leiriba praja mayam na fongdoliba fum ase nongmai gi makhon taroi bom gi makhon taroi mission rocket gi siren makhon taroi Israel gi minute minai su makhoi changba ngamlaroi haibagi fum fongdoli kari makoina grab yata leihiba taragadi masi se leiriba prithibigi oina maru oina muslim leibak 68 ki mamang yam chauthok chaningai ni makoina kathok liba se 2.2 billion population ni muslim gi leiriba military strength da apun bagi oina miyoi crore ani hin leiriba ni masi gi mamang da Palestine gi amasung Gaza strip ki miyoi khara ase kanbangamdri ising bottle am fawa Israel gi permission yaudrgadi Gaza strip ta pishan bangamdri masi ni leiriba muslim world amasung middle east leibak singi power sakti minnai masagi punsi Israel lan mishingi oina haukhriba February gi tarik 10 sel makogi numit chama kuntrani sigi khwaidagi mai pakpa numit ama oiri makoina lan asigi oina Hamas kangbuna fazillaga leikhraba Israel gi hostage ani rescue tawbungam khre adu rescue tawkhiba aside Israel gi lan maikaidagi lanmi ani amaso Al Qassam gi lanmi sina harkhibagi paul leina khre adugi makha tarak poina haukhriba ahing February gi tarik 13 sida Al Qassam gi lanmi sini Israel gi lanmi apunbagi oina miyoi 10 harki haibagi paul leiri Khan Yunus gi area da su Hamas gi lanmi sina point blank target tawduna makhoina Israel gi lanmi gi convoy ama military troops ama de attack tawki haibagi paw Hamas gi maikaidagi fongdorakli Hamas na sinarkriba makhogi khutlai asina anti personnel device harga khangnai masida misi mina amasung aso apan yawbagi pawdi Hamas amasung Israel gi maikaidagi fongdopa hojik fawbagi oina leitri Israel gi maikaidagi continuously oina adum makha chatharakla bombing torokpa asina maram oiraga Hamas kambuna fazillaga leiriba hostage mangagi punsi loikhre Hamas ki maikai amasung Abu Ubaida gi statement fongdokli Israel gi ground offensive Rafah da haukhra matungda Middle East ki leibak amu oiriba Egypt tagi yamna akanma mongda makoina warning piri ground offensive se tawdana bagi damakta masida hoji Egypt na makoi gi military gi troops armor vehicle Chambri aduga military gi personnel troops hairiba makhoi gi military gi apun basinga se Rafah border area asida yorokraga makhoi gi nga aga leikhre lan asina maram oiraga Palestine gi Rafah area da gi refugee lak basinga se masi changhandana bagi damakta Egypt ki Abdul Fattah al-Sisi na asumna fongdoli karigumma makhoina ground offensive ase leptaba taraga di Egypt amasung Israel ga diplomatic relation makhoi gi lisinga machamapun humdraga mapandagi leirakhraba ase makhoina karigumba ama makha chatharo breakup toroni kaktatnaragani diplomatic cut off tawrani Egypt ki maikai fongdorakli Egypt amasung Israel ga diplomatic relation laina khriba ase prithibigi oina muslim leibak Middle East muslim leibak tagi ahan boini Israel bu sakhangba tawkhriba ase Egypt ni Egypt amasung Israel na Camp David Accord hariba ase ing solising jamapan humrapan tawnakhibani matamdugi Egypt ki president Anwar Sadat amasung Israel ki prime minister Menachem Begin makhoi anigi marka tawnakhibani Hariba agreement asida yawkhriba ase Egypt na Israel ase bu country amona recognize tawba aduga makhoge lalol itik tawba yaba yana khriba ase hoji Rafah in business na maram oiraga Egypt ki maikai kaktatnarani amasung makhoina karigumba hoji border cross torok pataragadi Israel go ina directly oina lansokna gani haibagi paw fongdorak libani masida aikoina khanba yari wo famdi
इजिप्टना चंगखरिबा से पैलेस्टाइन की प्रजा मयाम हाटपा अमसुंग मखोइगी आंगांगसिंग हाटपा नुपी रेप तौबुदु कन्नबगी दमक्ता नतेबा मखोइगी लम सरुक्ता मियाम मीसिंग अदु चंगक्तनबगी दमक्तनेबा मखोइगी लम ngakpagi दमक्तनेबा मखोइदा पैलेस्टाइन की प्रजा मयाम सिबा आंगांग मयाम हाटपा हॉस्पिटल मई थाबा स्कूल मई थाबा मसीदा मखोइ टेंशन लेते मखोइगी लमदा प्रेसिडेंट ओइनबा मखोइगी मिनिस्टर पोर्टफोलियो पाइनबा मखोइगी लग्जरियस लाइफ ओइनबगी लाकदोबा कांगमु नत्तेबा लाक अगसु लाकदोबा रिफ्यूजी नेबा युम लेतबगी फी सेनब लेतबगी मसीदानी इजिप्ट को लखलबा खोंथांग दुगा लान असिगी ओइनि यामना अकन मोंदो जे सोकनेरो मिडल ईस्ट की इजराइल अमसुंग हेजबुल्लाह ना ओइरी मखोइ बॉर्डर एरिया दी यामना अकन मोंदो खुदथोकनबा पाउ फोंदोली अदुबु हौग्रिबा अहिंग असिगी ओइना माइकई अनिमक्तगी मिसी मिना यावबगी पाउदी फोंदोक्ट्री इजराइल अमसुंग लेबनान की हेजबुल्लाह का डायरेक्टली ओइरा फुल स्केल वार थोलकपि याबगी ओइथोकप लेबा असिना मरम ओइरगा फ्रांस ना लान असि थोक्तनबगी दमक्ता मखोइना नुमित 10 निगी ओइबा वफम अमा पुखलले नुमित 10 नि चटनगदौबा अमसुंग स्टेप अहुम थोकना 10 days 3 स्टेप हाइबमा मसिदा फ्रांस ना थमनकलि वफम असे अहानबदा इजराइल का बॉर्डर ओइरिबा लेबनान की एरियास तगी यामद्रबदा किलोमीटर 10 फाउबगी मनुंगदा हेजबुल्लाह की लानमिसिंग लेतबा हेजबुल्लाह की लानमिगी महुत छिल्लगा लेबनान की आर्मी लिसिंग 35 से बॉर्डर एरिया से पेट्रोलिंग तौरगा लेहनबा लेबनान की प्राइम मिनिस्टर अमसुंग हेजबुल्लाह की माइकैदगी यामा नोकनिंगबा अमसुंग मखोइनि यानिंगदा बोइना वफम फोंदोरकली करिगुंबा लान असे अखोइगो ओइना सिसफेयर तौनद्रिकांदा हाना सिसफेयर तौनगदौरिबा असि इजराइल ना हुजि कंटिन्यूसली ओइना बॉम्बिंग चथरेबा गजा स्ट्रिप असे मसिदा अहान बस सिसफेयर तौफम तोइ अखोइगे नत्तेना हेजबुल्लाह के चीफ सेक्रेटरी ओइरिबा हसन नसरुल्लाह फोंदोकली रफा इन्वेजन चंख्रबा मतुंगदा ईरान की ओइना हुजि मखोइना मिडल ईस्ट की लैबाकसिंदा मखोइगी एलाइज चटमिनरिबा लैबाकसिंदा अपुनबगी मिलिटरी की अमसुंग पॉलिटिकली डिप्लोमेटिकली मरी फगतनबगी दमक्ता मखोइ याम कन्न होटनरी मखोइना अहानबदा सीरिया की प्रेसिडेंट बशर अल असद का दमास्कस मिफम मफंख्रे मसिगी मतुंग तरकपदा तेहरान दा पैलेस्टाइन इस्लामिक जिहाद अल कुद्स की मिलिट्री कमांडर ओरिबा जियाद अल नखले हेजबुल्लाह की चीफ सेक्रेटरी हसन नसरुल्लाह मखोइ पुन्ना ईरान की फाइनेंस मिनिस्टर याव मिफम मिफम असिदा मखोइना तारिबा वरेप असि अहानबा वरेपता मिडल ईस्ट अमसुंग ईरान का चटमिनरिबा लैबाकसिंगी ओइना अपुनबगी यूनिफाइड मिलिट्री अमा थम्मगा इजराइल बु माइथीबा पीबा अमसुंग पैलेस्टाइन की फ्रीडम पीबा हाइबासे मसिदि मखोइना वफमदा अहानबा फोंदोली अदु मखा ताबदा मखोइ करी खन्नख्रिनो करी एक्शन लौखलकदौरिबनो हाइबासिदि फोंदोकपा लेट्री लान असिगी मनुंगदा ईरान की ओइना मखोइ खुचु खुलाई साबा लेप्ते अनौबो ओइना मखोइना हौख्रिबा 11 फेब्रुआरी असिदा असानबा काप याबा बैलिस्टिक मिसाइल अमा मखोइना वारशिप तगी सो तौरखिबा अमसुंग माइ पाकना थागतखिबगी वीडियो फुटेज अमा थागलकली हाइरिबा लॉन्ग रेंज बैलिस्टिक मिसाइल असी इस्लामिक रिवोल्यूशनरी गार्ड कुप की मखादा थागतखिबनी हाइरिबा गार्ड कुप असे ईरानियन आर्मी की ओइना ख्वाइदगी इलीट कमांडो ओइरिबनिको मसिदा मखोइगी डिफेंस सेक्रेटरी ना फोंदोकलिबा असे हाइरिबा मखोइना थागतखिबा लॉन्ग रेंज बैलिस्टिक मिसाइल असे मखोइना समुद्रदा डोमिनेट तौरगा लेरिबा सुपर पावर कंट्री सिंग असिगी मखोइगी वारशिप ता माइकई अमददा हेक्ते अटैक तौबा याय हाइदुना फोंदोकली यूएस की प्रेसिडेंट जो बाइडेन अमसुंग जॉर्डन की निंगथौ किंग अब्दुल्ला मखोइ अनीना हौजे वाशिंगटन डीसी दा फमलगा सिसफेयर गजादा थमनबगीदमक्ता वरी सनरी मखोइना वरी सनबा असिदा इजराइल बु यामना अकनबा मौंगदा माइकई अनिमक्तगी कंडेम तौरी अदुगा मखा तरकपो ओइना जॉर्डन गी निंगथौ किंग अब्दुल्ला असुमना फोंदोली 7 अक्टोबर हमास ने अटैक तौख्रिबा असि मखोइना टेररिस्ट की अटैक अमने हाइना कंसिडर तौई अदुगा अनिसुबदा मसि इस्लाम की वांगमदेन अन इस्लामिक ओइ मसि अगेंस्ट द मुस्लिम इथिक अमसुंग इस्लामिक लॉ की मयोक्तनेना किंग अब्दुल्ला ना फोंदोली मसिदा अखोइना खन्नबा यारिबो फम अमसुंग खन्बा यारिबा मयामदसु शेयर तौबा यारिबो फम जि करिनो हाइबा तारगदि अखोइना करिगुंबा लान अमा थोकु मतमदा क्राइम अमा थोकु मतमदा रेप अमा थोकु मतमदा करिगुंबा थौदोक अमा क्राइम की मिसी मिनागी ओइना थौदोक अमा थोकु मतमदा मुस्लिम की लुचिंगबा सिंग राजनीति की लुचिंगबा सिंग धर्म की लुचिंगबा लोइनमक अदुगा मुस्लिम की डॉक्टर इंजीनियर लैरिबा लारिक लैसु हैरबा प्रोफेसर सिंग अदुगी स्टूडेंट एक्टिविस्ट मसी मयाम सिगी ओइना अखोइना अहानबदा मसी मयामदगी फोंदोरकदौरिबा से करिगुंबा लान अमा थोकु मतमदा करिगुम मिहान अमा थोकु मतमदा फोंदोरकदौरिबा फम मसी इस्लाम की मयोक्तनी कुरान ने यारमदे मसी शरीयत लो की मयोक्तनी मसी की हमजे फोंदोरकनी अदुगा मखाताना पृथ्वी की लैरिबा मेनस्ट्रीम मीडिया लोकल की मीडिया दे लोकल मीडिया स्टेट मीडिया नेशनल मीडिया पृथ्वी की लैरिबा मीडिया के प्लेटफॉर्म खुदिंग मक्ता लैकाइदगी होरगा आइगी युमदगी होरगा पृथ्वी की थाक फोद लैरिबा से मसी की वहंग असिसु हौजे अखोइन एग्जांपल लौरगा मतंग यंगसी गजा की ओइना 7 अक्टोबर दे होख्रिबा से मसी अहान बहंग दौरिबा से डू यू कंडेम हमास सी नंबर 1 क्वेश्चन है मेनस्ट्रीम मीडिया की
nang Hamas condemn tawbra 7 October gi damakta sida anamna su condemn tawi haiba sawrai tawdi haiba majority of the people ko tawina fongdoknare adugu ulama sing da hawdori ba hangadori ba asi su hari ba asi Islam ne yabra Quran ne yabra hangadori ne ba ulama sing su makhau pongna koyet ka thangkatlaga haidori su ya di Islam na sine fongdokadori ba se masida hangbasa kari su kaide kairi budi akhoi gi leiri ba akhoi gi ideologies wakhallon sine ba thoknari ba lan Israel na continuously oina bombing tawri ba mi hatli ba rape tawri ba hospital mai dhar ga manghali ba asida leiri ba mainstream media aduga Muslim ge so called intellectual kangbu professor kangbu doctor kangbu asida gi hangbadi yaw khaba ba Israel ge leiri ba makhogi government makhogi prime minister Benjamin Netanyahu da journalist talk taw matam do orga so media ga wari sana matam do orga so nakhoi gi tora amasu nakhoi gi mapuna nakoina angang hatli ba hospital da mai phanghan da kakthali ba hospital ge medical aid phanghandri ba praja mayam hat pa se masida nakhoi gi tora duna yabra nakhoi gi dharma gi lairik tora duna yabra nakhoi gi mapuna yabra nakhoi gi prophet na yabra masi kanagum am fo hangdriba Muslim gi ladi phallaga han hangak pahurani aduga Christian da mugi yengseba US UK France Germany hariba leibak sing ase Christian na masing yamnaga leiba leibak ni aduga makogi president prime minister sing makogi by faith makogi religiously oina makoi Christian dharma bu thasa bu kangmung tani masida ekoina hangbiaw khaba bangasi Muslim gi side tagi hangbiaw khaba media non Muslim gi media no oibia Muslim gi media no oibia non Muslim gi media no oibia aikoi Christian leiba isli now sing Christian gi president Joe Biden da hangbiaw khaba hojik na nakoigi Bible aduga nakoigi pastor church aduga priest haiba mayam aduga nakoigi mapuna nakoina hoji khutchu khutlai supply tawraga Israel da mateng pangaga misi mina mayam thokaliba miyo lising kuntra gi punsi mangkraba sida nakoigi haiba lyric sing nakoigi church pastor priest nakoigi mapu aduga nakoigi dharma gi lyric na yabra na hangbasi kanagum kana hangba yawkrageba kanasu hangdeba aduga Muslim gi lakragadi Muslim gi leader nu orga joi parliament thokpa matam da media thokpa matam da Islam condemn terrorism Islam condemn violence sida violence terrorism condemn to da kanasu lekteba se dharma pusalak pasneba akogi ahan ba akogi mindset se akogi wakhallon gi oina ideology ki oina akoini mikha polaga leiri base akoi mikha pon gi matam oidresini haningisi masida akona khanba yari se akoidi ngak thokpagi oina laikreba hijab ki da hangakuma tamdaso akoidi khungudori base Islam dana sini aduni akoini onsal lagadi hangraba akoigi leiriba Christian isili now Hindu isili now aduga Jews isili now atopa leiriba atheist isili now koidi hangba yawkraba Hindu gi na koigi dharma da koigi kari hari na koina violence ki matanda kari hari hingsa ki matanda kari hari rape ki matanda kari hari dress code ki matanda kari hari moral code ki matanda kari hari lam thasat ki matanda kari hari se akoina ngasi phawa hangba leitriba aduga Muslim gi media thok matam da pangan gi do so koi Manipur context ta mo yeng aga so koi dum khangma ngamagani akoi pangan da di ya hisab upaga dum atop tawbe akoi onsal lagadi hanguraba akoi ga top leiriba non Muslim islam ko da hang yaw diab aduna haning liba se masigi punna maksigi asoi ba se kanada ai koi gi leiriba dharma gi luching basing aduga rajniti gi luching ba ai koi gi larik lesu haire ba kangbu singa se masina soirak putagi ne ba ngasi ai koi gi brain da leiriba ai koi gi wakal lon da ai koi gi chatna lon ai koi gi mit yeng da ai koi na ngasi mi kha po laga leirak ise aikogi luching basingas na aikogi narrative ase aikogi atop migi narrative tagi aikogi narrative ina pusalapneba atop gi leiriba masagi civilization adudagi aikogi civilization asida chana chuna hana yengani democracy boy ba any type of aikogi leiriba ideology mayam ase chana ngani Islam sina makok thonga gi ngak panateba masini haju fawda leiriba Israel musum Palestine gi lanagi film masung aigi fom khraso ji fongdokre